Mayambo ahanba makthada kanglele pung original gi makedagi bisok khairakpamna taram nokchari channel asina ngasisu tabada ki tujungba phawraba subscribers nga thabira po wari ama mayamda kudol tamjage haiduna poduna laksari wari asi lithok charapa matamda soikiba langkiba kaya yarabosu mayamna nusibiduna ngakpiu haiduna hajari aduga amana channel asibu mapung phanba matamda sarugya biboina adomadom na like amadi subscribe share to biro mahaduna jari subscribe to matamda bell icon su on to biro mathangi wari thaglapa matamda adomadom gi phone da phangna bagi damakta adu de wari se hongna ba tokjaraki thawdo singa sidagina matam kuiraba thawdo amakangni matam adu daina thengna khiba mayam pumnamak singa donga singa simaksu adu makning singduna lairi channel asigi kuthang da su mayamda aigi punsida hanba thengna khiba thawdo mayam singa si mayamda tahanjage haidana channel asigi kuthang da su lihanjarakpani matam adu da su isa sin ha su yamna oiri ai nurse yamna kana tamlingai matamni piklingai matamdagi hongna doctor natraga nurse haibasi masi aina khwaidagi yamna pamjarakpa sinphamni aduna nurse yamna kana tamlaga nurse amadi oirage haidana baba gai ma kada hirami baba gai ma gana su class 12 loislaba matungda nurse oiro haidana baba gai ma gana su hairaki aigi kha taba ipanupa ahuma masulai ipanupa ahuma sidi khara su pikli ipanupa aigi hek mathang asidi mahakti khara sari matam maduda mahakna class 10 tamli aina class 12 tharamdagi matamni asumna ise class 12 tharaba matungda aise nurse tamlage haidana nurse tamli tasiyang na hairabada aina nurse tamliba jaga asi masimadi mayamda haidok chararoigi aduga aina nurse oina pugadoriba hospital asi masimasu mayamda haidok chararoigi masigidamakta mayamna puksel chawna ngakpiyu asumna ise nurse tamba horakpa matam aina nurse oigadaba matam asi last year oisilaklabani matam kuina sangna aina mangjarakpa manglana se phanglani khanbadaigi sase aduki matik yamna haraurami asum tawdana isi 2012 ki matamda nurse tambalo siladuna isi nurse oina purami hospital amada tasiyana hairabada hospital asi khara sudum chawi mafam asi mina su adum yengba laknaba hospital amakangni hospital asi atai ward sing asi su aduki matik yamna khaidoi aisi gaini ward to ina lairo haidana gaini ward to ina laibani mafam asi hanadagi shawna kana gumba miui kharana gaini ward se khara sudum tamnai haidana mayamna suwawa adumak launaribani adubu aigi sada lagi tingi matang ase kaya thoina somata thajade madugi sumathakte medical student ai khoidi lagi tingi matang ase kaya thoina somata thajadabani nomo numit amani ase yumda suti lauraga yumda lakpa matamni maduda imada aina asuna soiki ima aina puribo hospital ado gani wat aduda mi ataina tamnai haidana adumak khainaribani ado masigi hospital asibu adum tamnaribra natragana karino ai gyamenga mata tadre ibema lagi tingi thabagai basi laitabadi nate adubulai adubu hinjana thajamalaba supate thajamandraba supate laifam khudingi haibadi hospital lamhang tumangda lairiba lampa kumba aduga school college kumba se sigumba se laifam timpham di aduma kandi kanbani thajadaba haibaduna mi gi wakhalone imadi lagi tingi thabaga se khara sodum thadi thajarakpani nangna lairiba puribo hospital ado aikhoi budi khara lapi hababu sathok sasin tawba matamda ngantana dum sathok sasin tawribani nangsu gari masada ado khara section sajina sapana di phabra khali imada ado ima hospital ado aigi wakhal nara khangde kasu thudokpadi amata aigi wakhalda phawbudi amata lete hoini maduna nangi wakhaloni dana kana gumba mioi kharagi wakhalon jadi hospital ai basi tamnaribani adubu hospital asida laiba mi pung khudimak loina hingani habadi laiti hospital asida sikhiba thawai mayam singadasu kanana khangba mayamna thawai mitho e na hainariba mayam singado hospital da su thoi dai ba laipote hoima asumna wari watai sanari ngai matamda baba do prap sangsilai maduda babana ngasai makhadagi sanariba wari mayam singado aisu khangi hospital haibasidi mi khudimak loina kangani hingani haiba amata laite anaba khudimak aigi thawai ase hospital dabu yorabadi haidana thawai si makhubak ta haplaga wakhal nungaina laibani yengo cancer naraba last stage oiraba misakada hospital da yoraba matamda
ꯑꯩꯒꯤ ꯏꯁꯥꯁꯤ ꯍꯤꯡꯒꯅꯤ ꯍꯥꯏꯗꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯥꯛꯅꯔꯤꯕꯅꯤ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤꯁꯨ ꯅꯔꯁ ꯑꯣꯏꯔꯣ ꯗꯣꯛꯇꯔ ꯑꯣꯏꯔꯣ ꯑꯃ ꯃꯊꯦꯡ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯃꯩ ꯉꯥꯅ ꯊꯥꯟꯖꯔꯒꯁꯨ ꯈꯔꯗꯤ ꯆꯦꯛꯁꯤꯟꯕꯅ ꯐꯩ ꯏꯕꯦꯝꯃ꯫ ꯏꯄꯥꯁꯨ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯍꯣꯁꯄꯤꯇꯥꯜꯗ ꯅꯕꯣꯛꯀꯤ ꯑꯅꯥꯕꯁꯤ ꯌꯥꯔꯔꯣꯏ ꯍꯌꯦꯡ ꯁꯤꯔꯅꯤ ꯍꯥꯏꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇꯣꯏꯂꯦꯠ ꯑꯗꯨꯗ ꯑꯩꯁꯤ ꯆꯪꯕ ꯃꯇꯝꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯍꯥꯏꯕꯗꯤ ꯇꯣꯏꯂꯦꯠ ꯑꯗꯨꯒꯤ ꯃꯃꯥꯡ ꯑꯗꯨꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯠꯈꯤꯕꯒꯨꯝꯅ ꯑꯩꯁꯤ ꯁꯥꯎꯝ ꯈꯔꯁꯨ ꯐꯪꯕꯅꯤ꯫ ꯃꯩ ꯑꯁꯤꯁꯨ ꯌꯥꯝꯅ ꯈꯞꯄꯤ ꯍꯣꯁꯄꯤꯇꯥꯜꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯣ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯒ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯂꯩꯔꯝꯗꯦ꯫ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗꯤ ꯈꯔ ꯆꯦꯛꯁꯤꯟꯒꯗꯕꯅꯤ꯫ ꯕꯕꯥ, ꯑꯗꯨꯕꯨꯗꯤ ꯈꯪꯏꯗ꯫ ꯑꯗꯨꯗ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯑꯩꯗꯤ ꯍꯥꯏꯒꯨꯝꯅꯗꯅ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯕꯕꯥꯒ ꯏꯃꯥꯒꯅ ꯍꯥꯏꯒꯨꯝꯅꯗꯅ ꯑꯩꯁꯨ ꯍꯥꯟꯅꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯈꯜꯂꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ꯫ ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯀꯩꯁꯨ ꯊꯣꯏꯅ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯄꯥꯈꯠꯅꯤꯡꯉꯥꯏ ꯑꯣꯏꯗꯦ ꯍꯥꯏꯇꯥꯔꯒꯁꯨ ꯅꯪꯒꯤ ꯅꯁꯥꯁꯤ ꯆꯦꯛꯁꯤꯟꯕꯅꯗꯤ ꯐꯩ꯫ ꯕꯕꯥ, ꯂꯥꯏꯒꯤ ꯇꯤꯟꯒꯤ ꯃꯇꯥꯡ ꯑꯁꯤ ꯑꯩꯗꯤ ꯀꯌꯥ ꯊꯣꯏꯅꯁꯨ ꯑꯃꯠꯇ ꯊꯥꯖꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯕꯕꯥꯒ ꯏꯃꯥꯒꯅ ꯂꯤꯕꯤꯔꯤꯕ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯔ ꯈꯖꯤꯛ ꯇꯥꯔꯨꯕ ꯃꯇꯝꯗ ꯊꯥꯖꯗꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯅꯪꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯕ ꯃꯇꯝꯗ ꯑꯀꯤꯕ ꯍꯥꯏꯕ ꯑꯀꯤꯕꯗꯨꯅ ꯀꯥꯏꯍꯟꯕꯗꯨꯗꯤ ꯂꯥꯟꯒꯅꯤꯗ꯫ ꯈꯔꯁꯨ ꯆꯦꯛꯁꯤꯟ ꯁꯥꯖꯤꯟꯅ ꯇꯧꯒꯗꯕꯅꯤ꯫ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯀꯅꯥꯅ ꯈꯪꯕ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗꯤ ꯑꯅꯥꯕ ꯂꯥꯌꯦꯡꯁꯪꯅꯤ꯫ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯥꯎꯝꯈꯔꯗꯤ ꯐꯪꯐꯝꯗꯤ ꯊꯣꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯕꯕꯥꯒ ꯏꯃꯥꯒꯅ ꯀꯩꯅꯣ ꯈꯔ ꯍꯥꯏꯔꯛꯂꯕ ꯃꯇꯝꯗ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩꯁꯨ ꯅꯥꯏꯠ ꯗ꯭ꯌꯨꯇꯤ ꯇꯥꯏ ꯍꯥꯏꯗꯅ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯩꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ꯫ ꯕꯕꯥꯅ ꯌꯦꯡꯉꯒ ꯒꯥꯔꯤꯗꯨ ꯊꯧ ꯍꯥꯏꯗꯅ ꯑꯩꯁꯤ ꯒꯥꯔꯤꯗꯨ ꯑꯗꯨꯝ ꯊꯧꯔꯒ ꯂꯥꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯩꯁꯤ ꯍꯣꯁꯄꯤꯇꯥꯜꯗ ꯒꯥꯔꯤꯗꯨ ꯄꯔꯞ ꯊꯧꯔꯒ ꯂꯥꯛꯄ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥ ꯀꯧꯕꯤ ꯑꯃꯒ ꯑꯩꯒꯁꯤ ꯂꯝꯕꯤꯗ ꯊꯦꯡꯅꯔꯦ꯫ ꯃꯍꯥꯛꯁꯨ ꯒꯥꯔꯤ ꯑꯁꯤ ꯊꯧꯔꯒ ꯂꯥꯛꯄꯅꯤ꯫ ꯃꯍꯥꯛ ꯑꯩꯒ ꯄꯨꯂꯞ ꯄꯨꯟꯅ ꯒꯥꯔꯤ ꯑꯃꯠꯇꯗ ꯄꯨꯂꯞ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯦ ꯑꯩꯒꯤ ꯒꯥꯔꯤꯗ꯫ ꯑꯗꯨꯒ ꯑꯩꯅ ꯍꯣꯁꯄꯤꯇꯥꯜꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏꯁꯤꯡ ꯑꯗꯨ ꯀꯩꯅꯣ ꯈꯔ ꯁꯥꯔꯒ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯕꯅꯤ꯫ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥꯅ, "ꯍꯦꯔꯥ, ꯅꯪꯁꯨ ꯄꯪꯀꯤꯗ ꯀꯤꯔꯕ꯭ꯔꯣ? ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯁꯤꯗꯤ ꯈꯔꯗꯤ ꯑꯗꯨꯝ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯑꯗꯨ ꯑꯩꯗꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯋꯥꯈꯜꯗꯁꯨ ꯑꯃꯠꯇ ꯈꯟꯕ ꯂꯩꯇꯦ꯫ ꯀꯩꯁꯨꯁꯨ ꯀꯤꯕ ꯂꯩꯇꯦ꯫ ꯀꯩꯁꯨꯕꯨꯗꯤ ꯀꯤꯗꯦ ꯍꯥꯏꯕꯕꯨ ꯕꯕꯥꯒ ꯏꯃꯥꯒꯅ ꯂꯤꯕꯤꯔꯛꯄ ꯋꯥꯔꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨ ꯑꯩꯗꯤ ꯏꯁꯥꯁꯦ ꯈꯟꯖꯤꯜꯂꯨꯕ ꯃꯇꯝꯗ ꯈꯔ ꯈꯖꯤꯛꯇꯤ ꯈꯧꯇꯛ ꯆꯥꯏꯗ꯫ ꯍꯣꯏꯅꯦ, ꯊꯥꯏꯅꯉꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯋꯥꯔꯤꯁꯤꯡ ꯑꯁꯤꯁꯨ ꯃꯈꯣꯏꯁꯨ ꯑꯗꯨꯒꯨꯝꯕꯗꯣ ꯈꯔꯗꯤ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯦꯟꯅ ꯈꯟꯖꯤꯟꯕꯁꯤꯁꯨ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥꯒ ꯑꯩꯒꯁꯤ ꯍꯣꯁꯄꯤꯇꯥꯜ ꯇꯝꯅ ꯄꯔꯞ ꯌꯧꯔꯛꯂꯦ꯫ ꯍꯣꯁꯄꯤꯇꯥꯜꯗ ꯍꯦꯛ ꯌꯧꯕ ꯃꯇꯝꯗ ꯅꯥꯏꯠ ꯗ꯭ꯌꯨꯇꯤꯒꯤꯗꯃꯛꯇ ꯑꯩꯁꯨ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥꯒ ꯑꯩꯒꯁꯤ ꯄꯨꯂꯞ ꯄꯨꯟꯅ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯃꯤꯟꯅꯔꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯣꯁꯄꯤꯇꯥꯜꯒꯤ ꯊꯕꯛ ꯑꯁꯤꯁꯨ ꯑꯍꯥꯟꯕꯗꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯗꯤ ꯃꯥꯜꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝ ꯇꯧꯔꯒ ꯏꯁꯥꯁꯤ ꯇꯨꯝꯁꯤꯁꯨ ꯀꯌా ꯊꯣꯏꯅ ꯐꯥꯔꯛꯇꯕ ꯍꯥꯏꯕꯗꯨꯃꯗꯤ ꯑꯣꯏꯁꯤꯜꯂꯛꯏ꯫ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯝꯖꯅ ꯇꯧꯔꯛꯂꯕꯅꯤꯅ ꯏꯁꯥꯁꯤ ꯌꯥꯝꯅꯁꯨ ꯍꯔꯥꯎꯏ꯫ ꯑꯗꯨꯒ ꯅꯨꯡꯁꯨ ꯅꯨꯡꯉꯥꯏ꯫ ꯊꯕꯛ ꯑꯃ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯒꯤ ꯄꯥꯟꯗꯝ ꯑꯃ ꯊꯝꯂꯒ ꯇꯧꯕꯁꯤꯁꯨ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯕꯖꯥꯠꯅꯤꯗ"꯫ ꯁꯨꯅꯤꯇꯥꯅ ꯍꯥꯏꯔꯛꯏ, "ꯍꯣꯏꯗ ꯑꯩꯁꯨ ꯄꯥꯟꯗꯝ ꯊꯝꯂꯒ ꯂꯥꯛꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯁꯥꯁꯤ ꯑꯍꯤꯡ ꯇꯨꯝꯕ ꯋꯥꯠꯄ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤꯁꯤ ꯇꯨꯝꯕꯗ ꯏꯁꯥꯁꯤ ꯑꯩꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯃꯦꯟꯈꯠꯄ ꯑꯃꯠꯇ ꯉꯝꯗꯦ꯫ ꯑꯗꯨꯕꯨꯗꯤ ꯍꯥꯏꯅꯔꯤꯕꯗꯨꯗꯤ ꯅꯣꯡꯃ ꯑꯃꯈꯛ ꯄꯨꯡ 4 ꯐꯥꯅ ꯇꯨꯝꯗꯕ ꯃꯇꯝꯗ ꯅꯨꯃꯤꯠ ꯅꯤꯅꯤ ꯍꯨꯝꯅꯤ ꯏꯁꯥꯁꯤ ꯇꯨꯝꯕ ꯃꯦꯟꯈꯠꯄ ꯍꯥꯏꯗꯤ ꯍꯥꯟꯅꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯏꯁꯥꯁꯤ ꯑꯦꯅꯔꯖꯤ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯍꯦꯟꯒꯠꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯋꯥꯏꯅ ꯍꯥꯏꯅꯔꯤꯕꯗꯨꯗꯤ"꯫ ꯑꯁꯨꯝꯅ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯗ꯭ꯌꯨꯇꯤ ꯇꯧꯅꯕ ꯍꯥꯏꯗꯅ ꯒꯥꯏꯅꯤ ꯋꯥꯔꯗꯇ ꯂꯥꯛꯂꯦ꯫ ꯒꯥꯏꯅꯤ ꯋꯥꯔꯗ ꯑꯁꯤꯗ ꯑꯩꯈꯣꯏꯁꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯑꯉꯥꯡ ꯎꯅꯒꯗꯧꯔꯤꯕ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯃꯌꯥꯝꯁꯤꯡ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯌꯦꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯁꯤ ꯂꯩꯔꯝꯃꯤ꯫ ꯁꯨꯅꯤꯇꯥꯅ, "ꯍꯌꯦꯡ ꯎꯅꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯃꯧ ꯅꯍꯥꯁꯦ꯫ ꯑꯁ, ꯃꯥ ꯂꯧꯕ ꯅꯨꯄꯥꯗꯨꯗꯤ ꯃꯔꯥꯏꯕꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯔꯝꯒꯅꯤꯗ꯫ ꯑꯗꯣ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯤꯒꯤ ꯄꯦꯁꯦꯟ ꯃꯌꯥꯝ ꯒꯥꯏꯅꯤ ꯋꯥꯔꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯦꯁꯦꯟ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗꯅ ꯅꯣꯔꯃꯦꯜꯗꯕꯨ ꯄꯣꯛꯄ ꯌꯥꯎꯔꯕꯁꯨ ꯑꯣꯄꯔꯦꯁꯟꯗꯕꯨ ꯄꯣꯛꯂꯕꯁꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯑꯃꯠꯇ ꯇꯧꯗ꯭ꯔꯒꯗꯤ ꯐꯅꯤꯗ"꯫ ꯑꯁꯨꯝꯅ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥꯒ ꯑꯩꯒꯁꯤ ꯂꯩꯃꯤꯟꯅꯔꯝꯃꯤ꯫
Canteen-dagi kay-keno khara sabi thakpi tawsi haidana tay atopa nurse lairibasing adunasu sa glass khara puraklay. Aikhusu thaklay. Asumna pung 12 tasalakpa matam adugi matamdanay. Hospital gi lairiba miyoising asisu loina hekta pung siksiklay. Lairiba haibabu tumdaba haibabu lairiba akhoi nurse akhoi khara kaktamak ngaihawre. Sunitana. As kaino ngasidi sasi pang ingda. Sunita gi matawduda ina. Nangbu kayam inglagi. Ingibu yam ni sasi. Adu oiragana asai phobutang thuaga sado muklauru sabro. Ai di yaranida nang oina lawba saloge habra. Ai di sasi yam nahinade. Kaino hainade haibabu karino. Hainade haibadi sasi mapal thoningde haibanida. Nang thakninglagana hek laurusu. Aikhoi pulap thakse haibanida. Aikhoi laijiba aikhoi manga taruk asi. Phare ai thokluge. Asi haidana isu sa khara khak lawba thokle. Canteen taba jaga silakpa matamda mi kanagumba amata laknaramde. Pungsik hekta si maduda ina. Kainoda nahan khadina duty tarabasu mafam jaga si kaigumba amata siktabane. Mi shodum sati sanabane. Adubu ngasigi numit asidi karino. Asuki matik yamna mi si pungsik sikliba sibo. Jiba amata hek sanadeda tumi kang phawba paidi. Pare canteen asida isu khara thuna sa sing asi lauraga parap sanglagi haidana canteen da yoraba matungda sa do aina laure inya ngasidi karino hospital gi manung asi mi su kana gumba mata sanadi ngasi se karigino khangde no ngasina mangbanara karino mi su kana gumba mata hospital manung asi sana basudi nang ma maso hospital manungda sa thenjin basangubani kana gumba mata lehaude hai Doctor Singisa kay-keno khara su pisim basangubani. Inegi wafam asida ina su kaya hena tudok na su wakal da kanjiluba tarudre. Ine ay sanglagi. Sa thakningba na su isasi khara su ingbaga nuang silakbaga ingba si khara phanaba haidana sa si lawge haidana ay si tholakpani. Hoy sango. Sumna isi hospital manungda sanglai. Hospital gi akhoi hallway lairiba maike somda isi lakpa matamda jiba kana gumba amata su chanadabani. Operation theater mapa si yauba matamda ai su isasi khara khajikti sasi kitangdi khoktak sai. Adubu aigi sasi kaisu thudokpa amata khanba tawda adumak prap lakpani. Adubu operation theater jaga se hek yauba matamda operation theater manung asida kana gumba mioi khara wari watai sanaraga murum sonbagum naisi makhol khara su tarakpani. Madugi mapaduda isi saplepi. Aduga karino hadana isi operation theater lairiba maike somda isi mai falai silaga yengluba matamda haujing ni haktangi mamangda murum solamba pumnamak singadasu sab hekta lepki. Karigumba matek lairamdabagi mawng matawg tawbaduda isu isasi wakhalda khara khajikti singnai. Kainoda operation theater manung asida kanagumba mioi khara murum sonbagumna haujing ni haktangi mamangda igi nakong asina tarambadaine. Aduga karigumba amata laitabagumdana aigi wakhalda khanba oirambasu yaida haidana isi adumak prap laklay aikhoigi duty tabam oiriba jaga adumda kakhalaklaba matamda aikhoisi sado pulap thaklay asumna sa si thakpalo silaba matungda isungi haktangi mamangda operation theater gi manungda tarakpa mayam singado isu imanabi singaduda loina tamlay maduda makhoina so sumna hairakhi Heranita nangi wakhalda kay-keno khara khanjilaga ubo oirambasu yaida wakhalda siranana amata khanjiluba taruno hospital asida kanagumba amata laitisi aikhoi laijiba aikhoi miyoiba aikhoi khara khakta natana karigumba amata laiti haujikido hoi aigi sada wakhalda khandoklaga lakti laabani adubu operation theater manung aduda solon silaga laijibado kanagumba kharagi makhol kharadi tarakpani asi hairaga aikhoisi imanabi singaduda isi wari watai singadu tamle adubu aina tamliba pumnamak singadu makhoisu kaya thodokna nasungba haibadu madi oidri aisu dum tumina laikle asumna nongalaba matamda isi yumda halakle aduga ngarang aina thengnakiba mayam pumnamak singadu babaga imaga da loina tamle maduda babaga imaga nasu kaisu thoina wakhalda khanjiluba taruno nangi wakhalna kaikino khallaga pungudu ubu oirambasu yai aikhoina sidagi kaikino khara su wari mayam ama ligi banina nangi wakhalda su kaigumba khara thengnarakpa oiramba yai haidana babaga imagana hairaklammi masigi matungda nongma numit amani imanabi Sunita amadi aika duty tawminaribani Sunitana Anita ngarang aigi mangda
operation theater mamang asida karigumba posak ama leibagumna aisi sangsilaga yingluba matamda operation theater manung asida karigumba posak ama lei haidana aisi manung dise thong hangdolaga sangsilubani aduda manung asida misak ama ika karaga masa simaina sakiwagi pungka karaga leirami aduda aisi kanano haidana sangsilaga yingluba matamda misak ado hokolaga sengki imanabi Sunita gi wafam aduda aina Sunita nangi wakhalna kaigumba khara lamsilaga aina kai keno khara haikibado madudagi nangi wakhalsi wakhalna pangsa sagalaga ubo irambasu yaida kaisu thoine hena wakhalda khanjiluba tawruno khangdre ai gi sasi ai se si gumbagi maram se kaya thoina su amata thajadabani nangna kai keno khara pauktam lakpado maduna maram moiduna ai se tawrabara khangde asumna Sunita gaiga wari watai sanaringai matamda aitai laiminariba imanabi singaduna su lai gitingi thabaga sithain ngai gi matamda tawrambagi wani haujiti lai gitingi matang se kai gumba amata thajanadre hadana imanabi duna sairakhi asumna khoi silairami asumna namidangi matam maduda isi ahing thengaklaba matamni saurakpa pung 13 makhai khara henjilaklaba matamni asumna pung ase khara khara tumdabana isu aitai lairiba nurse mayam singadusu makhodi masa se ahing su khara khara tumna dabaga masa se bom bom tuba makheloi nekta tumna khirami aidi sa se ayuk su tu khara tumlakpaga isa se kaya thudona tumning basoidi imanabi nurse atai lairiba mayam singadudi masa se khara khara uiri tawraga dumak loina tumthana khre asumna isi lairingai matamda aisu se sangkai keno file khara yengduna laibani imanabi Sunita di masa se wari hadana pop taba makhai aduma pothakre aina se sang yengduna lairingai matamda aikhoi gi ka gi thongna wasi masidai sida kana gumba misaka maphatlauna haitharaklaga aingonda yenglakpagumna sawum khara su phanglakpani madudai se karna no haidana laitholaga yengloba matamda kana gumba mata su lairamde e haujuwai daigi sigi laijiba thongna wasida kana gumba misaka ma septharaga yenglakpagum tawkhibadaine aduga aina yengluba matamdana kana gumba mata lairamde kaino sibo haidana isi wakhalda su khalli asumna khallaga lairingai matamda imanabi Sunita mahaki masa sinophe tawrakpani maduda isu Sunita da kaidawrage haidana haipe septharaga hangluba matamda Sunita gi mahaki mamangda nophe tawba oirami Sunita gi matawduda isu isa se khara su pakhalli Sunita na as kasu tawdisi mangda kaigumba ma urakpa nokningba ma urakpagini oh yare se adudi nang sutum thanaba tawro haidana Sunita do sutum thalami ngaihakdang gi matungda isi Sunita do mahana tum thakraba matungda isu ngaihakdang di lairami asumna lairingai matamda saurakpa punga do kaya taragi haidana aina yengluba matamda punga do baro makhai khare helakpa madugi matamni madugi tanzaduda gaini warke letrin thangba maike somda lairiba lambi japhamadamdo madudagi angang ama yamna kanna kaplaubagi makhola se isu tarakpani asumna tarakpa matam maduda ise karino haidana wakhalda su khallaga haipe saptharaga yingloi adubu kana gumba mata leiti gaini wat adugi lairiba letrin adusu thonga se kana gumba man hangdorakpagi matawgumna gam launa thonga se amu haidoklaga amu gam launa mu waisilaga makhola se khara su tholokpani madudaina gaini wat asigi lairiba letrin asisu kana gumba misaga mana thonga se gam launa haidoklaga muksu lonsin bagumna tawriba sibu karino ai buai gi wakhalna khallaga tawribra natragana karino min hainariba sing ase khara su sumgadoribra masigi hospital ase gaini war se khara su bera kai hadana mamang thaki matamda mina su kai keno khara su haina khiba laikhrabani asai di wonthona su isa se tan khrada adubu hospital ni tawdaba yadaba ithawni kari diu pai lai haidana ise dum lairami numitumadi angang kapagi makhol singa dusu ngihaktang kapamaba matungda dum tumina laikre angang adusu kana gumba matapokna basunati numidangi ahingi matam oibaga noanga alaba matungda isi imanabi singda kari gumba matatamlamde asumna numit khara nidi haukraba matungda nongma numit amani aisi numitumadi sasi tumthagi haidana dum tumtharaga lairamani imanabi Sunita do mahakti ahingsi suktum tumhaude maduna imanabi Sunita na mahakna mikap thoraklaba matamda
ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯖꯔꯕꯁꯨ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯃꯤꯁꯤꯞ ꯃꯤꯔꯥꯈꯣꯜ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯇꯥꯗꯕ ꯃꯔꯝꯅ ꯃꯐꯝ ꯖꯒꯥ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯂꯩꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔ ꯇꯥꯏ ꯍꯥꯏꯗꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅꯁꯨ ꯏꯁꯥꯁꯦ ꯈꯔꯁꯨ ꯆꯤꯡꯅꯕ ꯐꯥꯎꯔꯒ ꯁꯨꯅꯤꯇꯥꯗ "ꯏꯇꯥ, ꯀꯩꯁꯨ ꯊꯣꯏꯅ ꯋꯥꯈꯜꯗꯁꯨ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨꯗ, ꯑꯩꯁꯨ ꯅꯍꯥꯟ ꯅꯣꯡꯃ ꯑꯃ ꯀꯩꯅꯣ ꯈꯔ ꯊꯦꯡꯅꯈ꯭ꯔꯦ." ꯁꯨꯅꯤꯇꯥꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯈꯔꯁꯨ ꯊꯦꯝꯖꯤꯜꯂꯒ ꯁꯨꯅꯤꯇꯥꯗ ꯁꯨꯝ ꯍꯥꯏꯔꯝꯃꯤ꯫ "ꯅꯍꯥꯟ ꯅꯣꯡꯃ ꯑꯃꯁꯨ ꯃꯁꯤꯒꯤ ꯃꯐꯝ ꯖꯒꯥ ꯑꯁꯤ ꯂꯦꯇ꯭ꯔꯤꯟ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯣꯝꯁꯤ ꯂꯦꯇ꯭ꯔꯤꯟ ꯂꯩꯕ ꯃꯥꯏꯀꯩꯁꯣꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯑꯉꯥꯡ ꯃꯆꯥ ꯑꯣꯏꯅꯁꯨ ꯇꯧꯏ ꯈꯣꯟꯖꯦꯜ ꯑꯗꯨ꯫ ꯃꯥꯅꯤꯗ, ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯑꯉꯥꯡꯒꯤ ꯈꯣꯟꯖꯦꯜꯗ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯀꯞꯄꯛꯑꯒ ꯑꯉꯥꯡ ꯑꯗꯨ ꯌꯥꯝꯅ ꯀꯟꯅ ꯀꯟꯅ ꯁꯕ꯭ꯗ ꯇꯧꯕꯒꯨꯝꯅ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯄꯅꯤ." ꯃꯗꯨꯗ ꯁꯨꯅꯤꯇꯥꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯛ ꯍꯥꯏꯕ ꯃꯇꯝꯗ ꯁꯨꯅꯤꯇꯥꯅ "ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯒ ꯑꯗꯨꯝ ꯇꯥꯔꯒ ꯂꯩ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯁꯤꯒꯤ ꯊꯣꯡꯅꯥꯎ ꯑꯁꯤꯗꯁꯨ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯒ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯆꯠꯄꯒꯨꯝꯅꯁꯨ ꯃꯈꯣꯜ ꯈꯔꯁꯨ ꯇꯥꯔꯛꯏ꯫ ꯑꯗꯨꯅꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯀꯩꯒꯨꯝꯕ ꯈꯔ ꯇꯥꯈꯤꯕꯗꯣ꯫ ꯑꯗꯣ ꯐꯔꯦꯁꯤ, ꯀꯩꯁꯨ ꯊꯣꯏꯅꯁꯨ ꯋꯥꯈꯜꯗ ꯈꯟꯖꯤꯜꯂꯨꯕ ꯇꯧꯔꯨꯅꯨ, ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯁꯤ ꯑꯩꯈꯣꯏ" ꯍꯥꯏꯗꯅ ꯁꯨꯅꯤꯇꯥꯒ ꯑꯩꯒꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯀꯩꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯈꯤꯗꯦ꯫ ꯑꯩꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯁꯨꯅꯤꯇꯥꯅ "ꯑꯅꯤ ꯄꯨꯜꯂꯒ ꯄꯨꯂꯞ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯕꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯦꯛ ꯇꯧꯔꯛꯇꯦꯗ꯫ ꯐꯔꯦꯁꯦ, ꯇꯨꯝꯊꯅꯕ ꯇꯧꯔꯁꯤ" ꯍꯥꯏꯗꯅ ꯏꯕꯥꯅꯤꯁꯤ ꯇꯨꯝꯊꯅꯕ ꯈꯔ ꯇꯧꯔꯝꯃꯤ꯫ ꯇꯨꯝꯊꯒꯦ ꯍꯥꯏꯗꯅ ꯍꯦꯛ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯃꯪ ꯑꯁꯤꯗ ꯃꯃꯤ ꯁꯥꯃꯤ ꯑꯣꯏꯅ ꯃꯕꯨꯛ ꯀꯪꯕ ꯅꯨꯄꯤ ꯑꯃ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯅ ꯃꯐꯝ ꯑꯁꯤ ꯍꯟꯗꯣꯛ ꯍꯟꯖꯤꯟ ꯆꯠꯇꯅ ꯁꯥꯟꯅꯕꯒꯨꯝꯅ ꯑꯩꯈꯣꯏꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯁꯤꯗ ꯅꯨꯄꯤꯗꯣ ꯌꯥꯝꯅ ꯐꯤꯕꯝ ꯏꯀꯥꯏ ꯀꯥꯏꯅ ꯑꯩꯉꯣꯟꯗ ꯅꯣꯛꯈꯤ ꯇꯧꯔꯒ ꯃꯕꯨꯛ ꯃꯅꯥꯗꯨꯁꯨ ꯇꯥꯍꯤ ꯀꯪꯂꯒ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯅꯁꯨ ꯅꯨꯄꯤ ꯑꯁꯤ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯃꯪꯗꯁꯨ ꯌꯥꯝꯅ ꯀꯟꯅ ꯍꯪꯕꯅꯤ, ꯑꯗꯨꯕꯨ ꯅꯨꯄꯤꯗꯣ ꯅꯣꯛꯈꯤ ꯇꯧꯔꯒ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯑꯀꯤꯕ ꯁꯛꯇꯝ ꯑꯗꯨꯝ ꯅꯣꯛꯈꯤ ꯇꯧꯔꯒ ꯑꯗꯨꯃꯛ ꯂꯩꯕꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯋꯥꯈꯜꯗꯁꯨ ꯃꯪ ꯑꯣꯏꯖꯔꯕꯁꯨ ꯏꯁꯥꯁꯤ ꯌꯥꯝꯅ ꯀꯤꯔꯛꯄꯅꯤ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯁꯤ ꯇꯣꯏꯂꯦꯠ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯒ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯅꯨꯡ ꯑꯗꯨꯝꯗ ꯑꯗꯨꯝ ꯆꯪꯈꯤꯕꯅꯤ꯫ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯋꯥꯏꯗ ꯑꯗꯨꯝ ꯇꯥꯟꯅꯗꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯕꯨ ꯑꯣꯄꯔꯦꯁꯟ ꯊꯤꯌꯦꯇꯔ ꯃꯅꯨꯡꯗ ꯍꯦꯛ ꯆꯪꯈꯤꯕ ꯃꯇꯝꯗ ꯅꯨꯄꯤꯗꯣ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯑꯗꯨꯃꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯇꯥꯟꯖꯥꯗꯨꯗ ꯑꯩꯁꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ꯫ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯡꯉꯝꯃꯤ꯫ ꯍꯧꯖꯤꯛꯀꯤꯗꯨꯕꯨ ꯇꯁꯦꯡꯅ ꯀꯔꯤꯅꯣ? ꯑꯩꯕꯨ ꯏꯁꯥꯁꯤ ꯃꯪꯍꯥꯁꯤꯗ ꯎꯍꯩꯗꯕ ꯃꯌꯥꯝ ꯑꯃ ꯄꯪꯎꯗ ꯎꯔꯦ, ꯑꯗꯨꯒ ꯇꯥꯍꯩꯗ꯭ꯔꯕ ꯃꯌꯥꯝ ꯑꯃꯁꯨ ꯏꯁꯥꯁꯤ ꯅꯥꯀꯣꯡ ꯑꯁꯤꯗ ꯍꯦꯛꯇ ꯇꯥꯔꯕꯅꯤꯅ ꯅꯥꯇꯩ ꯆꯥꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯣꯟꯊꯣꯛꯄꯅꯤꯗ꯫ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯒ ꯑꯩꯁꯤ ꯑꯗꯨꯝ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯪꯒꯤ ꯃꯇꯨꯡꯗ ꯑꯩꯁꯤ ꯃꯄꯥꯜ ꯈꯪꯊꯣꯛ ꯊꯣꯛꯅꯤꯡꯂꯛꯂꯦ꯫ ꯃꯄꯥꯜ ꯊꯣꯛꯀꯦ ꯍꯥꯏꯗꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯠꯂꯤ ꯇꯣꯏꯂꯦꯠ ꯇꯝꯅ ꯏꯁꯥꯁꯤ ꯀꯤꯊꯤ ꯀꯤꯔꯨꯝꯗꯤ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇꯉꯥꯏ ꯐꯗꯕꯅꯤꯅ ꯑꯩꯁꯤ ꯑꯗꯨꯃꯛ ꯄ꯭ꯔꯞ ꯆꯪꯉꯤ꯫ ꯇꯣꯏꯂꯦꯠ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯗ ꯑꯩꯁꯤ ꯆꯪꯁꯤꯜꯂꯕ ꯃꯇꯝꯗ ꯇꯣꯏꯂꯦꯠꯇ ꯑꯩꯁꯤ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯏꯃꯥꯟꯅꯕꯤ ꯁꯨꯅꯤꯇꯥꯗꯨꯁꯨ ꯃꯁꯥꯁꯤ ꯑꯗꯨꯃꯛ ꯏꯁꯤ ꯁꯤꯕ ꯃꯈꯩ ꯄꯣꯊꯥꯍꯧꯔꯤꯕꯅꯤ꯫ ꯇꯣꯏꯂꯦꯠ ꯂꯩꯕ ꯃꯥꯏꯀꯩ ꯑꯁꯣꯝꯁꯤ ꯃꯩꯁꯨ ꯈꯔ ꯃꯝꯃꯤ꯫ ꯃꯩ ꯊꯥꯜꯂꯨꯏ ꯍꯥꯏꯕꯁꯨ ꯌꯥꯗꯦ, ꯍꯥꯏꯕꯗꯤ ꯃꯐꯝ ꯖꯒꯥꯁꯤ ꯃꯩ ꯊꯥꯟꯕ ꯃꯇꯝꯗ ꯕ꯭ꯂꯕ ꯑꯁꯤ ꯆꯥꯛꯈꯤꯒꯗꯕ ꯃꯃꯤꯁꯨ ꯈꯔ ꯎꯕ ꯃꯔꯝꯅ ꯕ꯭ꯂꯕ ꯑꯁꯤ ꯌꯥꯝꯅꯁꯨ ꯀꯞꯄꯅꯤ꯫ ꯑꯗꯨꯅ ꯑꯩꯁꯤ ꯃꯩ ꯑꯁꯤꯁꯨ ꯈꯔ ꯃꯨꯁꯤ ꯊꯥꯟꯕꯗꯨ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯐꯝ ꯖꯒꯥꯁꯤꯗ ꯇꯣꯏꯂꯦꯠ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨ ꯃꯨꯊꯠꯂꯒ ꯑꯩꯈꯣꯏꯁꯤ ꯇꯣꯏꯂꯦꯠ ꯑꯗꯨꯝ ꯆꯪꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯏꯁꯥꯁꯤ ꯋꯥꯈꯜꯁꯨ ꯀꯌꯥ ꯊꯣꯏꯅ ꯋꯥꯈꯜꯗ ꯈꯟꯕ ꯇꯧꯗꯦ, ꯑꯗꯨꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯏꯁꯥꯁꯤ ꯇꯣꯏꯂꯦꯠ ꯆꯪꯕ ꯃꯇꯝꯗ ꯏꯁꯥꯁꯤ ꯈꯔ ꯀꯤꯊꯤ ꯀꯤꯔꯨꯝ ꯇꯧꯔꯒ ꯑꯗꯨꯃꯛ ꯆꯪꯕꯅꯤ꯫ ꯑꯗꯨꯕꯨ ꯋꯥꯈꯜꯗꯁꯨ ꯀꯌꯥ ꯊꯣꯏꯗꯣꯛꯅꯁꯨ ꯈꯟꯗꯕ ꯁꯥꯔꯒ ꯑꯗꯨꯃꯛ ꯆꯪꯉꯤ꯫ ꯑꯁꯨꯝꯅ ꯇꯣꯏꯂꯦꯠꯇ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯇꯣꯏꯂꯦꯠꯀꯤ ꯃꯩ ꯑꯁꯤꯁꯨ ꯃꯨꯊꯠꯍꯧꯕꯗꯣ ꯃꯃꯥꯡꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯗꯨꯁꯨ ꯐꯨꯠꯄ ꯍꯥꯏꯔꯒ ꯈꯞꯄ ꯍꯧꯔꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯀꯔꯤꯅꯣ ꯍꯥꯏꯗꯅ ꯋꯥꯈꯜꯗꯁꯨ ꯈꯜꯂꯤ꯫ ꯃꯩꯉꯥꯜ ꯑꯁꯤ ꯑꯃꯨꯛꯁꯨ ꯈꯞꯄ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯂꯥꯛꯄ꯫ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨꯗ ꯑꯩꯁꯤ ꯋꯥꯈꯜꯗꯁꯨ ꯖꯥꯠ ꯈꯜꯂꯒ ꯑꯁꯨꯝꯅ ꯋꯥꯈꯜꯗ ꯈꯜꯂꯛꯏ꯫ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯁꯣꯝ ꯑꯁꯤꯗ ꯊꯥꯜꯂꯤꯕ ꯃꯩ ꯑꯁꯤ ꯉꯁꯥꯏ ꯃꯈꯩꯗꯤ ꯄꯨꯠꯄ ꯃꯨꯠꯍꯧꯗꯕꯅꯤꯗ꯫ ꯃꯩ ꯑꯁꯤ ꯃꯨꯠꯊꯠꯂꯒ ꯂꯩꯍꯧꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯩ ꯑꯁꯤ ꯁꯥꯟꯅꯔꯤꯕ꯭ꯔꯥ? ꯃꯩ ꯑꯁꯤ ꯄꯨꯠꯄ ꯍꯥꯏꯗꯅ ꯁꯥꯟꯅꯔꯤꯕꯁꯦ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯔꯒ ꯋꯥꯈꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ
toilet manung thangba sarugodom da lairiba mi kanagumba amata lainadaba nakalgi kado maduda kanagumba angang ama kapagi makhwala mai sitarakli aduga nupi amana angang ama thembagumna angang ase kapatoklo haibagi matagumna makhol khara sutarakpani taurakliba makhol sing asida sui sa semihul kaksi ding launa songlaga isa se pangki da kirakli hospital haibasi babagi magan haibado masi sumgadori hospital haibasi mi loin hingani sangani haiba amata laiti hospital asida sikhna khiba angang unnaba matamda sikhiba nupising aina hospital asida thabak torapa matamda karigumba amata di thengnaraktre adubu mamang thaki matamda sikhna khiba damak yawbasani hospital asida tawriba thengnariba mayam pumnamak singasi mamang thaki matamda khara dum tawkibaduna hawjik su masigi samil ase damak lairibani wanthokpanida as hospital asida si thabak si dum tawgani khanbasi onthona su matha yamna sareda adubu aina yamna pamjana sanglakpa sinphamni adubu leitabadi yade haidana sumna leiringai matamda angang kapagi makhol asi sum naksilaktuna kagi thong asi hangdoktuna phatlauna thoraklaga aigi letringi mamang asida angang asi aduki matik yamna kana kapai maduda isu isasi pakatpa thukatpa se hemalaktuna isasi letrin asida khongsajing hauna dumak leirami soidri tamnaba haibaduni masi tasingna tamnabani ai khangi onthokpanida haidana isasi kina leiringai matamda nupi adusu angang kapado themi yamna kana themi to haibagumna nason pikna khara su angang ado yamna kana themli asumna leiringai matamda nupi adusu koisa satuna yamna kana angang ado kappa phana ba hadana leiriba thangnaba room kana gumba mata leinadaba room maduda muksu sanglaga angang asi themli asumna leiringai matam asida gi sasi aduki matik yamna kibe malaktana aisui sasi wakhalasi gyan mangli khara tawraklabani maduda isui sasi control amagi makhada yamna kana isasi phatharaba matungda sunita da phone tawba matamda mahaksu paikhalakle aduga kaidawragi haidana ingonda hanglai aisu hojikni haktangi mamangda thokiba wari mayam singadu sunita da loina budi tamdre khara saurakpa khara tamlaba matungda sunita letrinda mutang lao ai sasi kibana yadre haidana sunita da hairami aduga sunita siso lakle letringi thonga se hangdoklo haidana mahakna thong thilai aduda isu thonga se hangdoklaga mahakta wari pumnamak singadu loina tamle maduda sunita na lause kesu thoina wakhalda khanjiluba tarunu lao asi haidana ibani se khone lairiba room maduda prap lakle numitumadi isu isasi kesu amata tawkidre makhatana asumna hapta muki matungda sunita doiga thengna khiba matau sing aduga sa manana mahaksu masa se letrin leiba maike somda toilet tawba sangba matamda karigumba kharadi thengna bazani madugi wari sing adu soi khoida loina tamle asumna masigi mafam jaga se khoisu ahingi matamda lairiba nursing adu su khara loina khangnarakle ahingi matam asida nurse sing asi letrin leiba maike somse masida khara dum tawi haibasi aikhoi mayam asisu khangi aduga anaba porapa miyosing ahalaman sing adisisu masigi mafam jaga letrin leiba maike somse masida yamna ki masida thaliba mai sing asisu yamna pharak yamna tai ahingi matamda aduga kanagumba ama adum salaga leibagumna makhol khara sudumak tai haidana makhoina sudumak hainaribani aikhoi su mafam jaga se kasu tawdaba saraga anaba porakpa ahalaman sing amadi naha sing adu themjilami masigi matungda masigi mafam jaga se sahi ahumok aisu puramlaba matungda aikhoi gi manak nakpada leiba CIC amada aikhoi si nurse oina pura imanabi sunita gaigasi CIC sida puraba matungda masigi makha tabada asigi matungda kasu thudokpa amata su thengna khidrabani aduba hoji maksu madugi hospital do mi ataina su kaikeno khara sodum hainari aikhoi di mafam jaga do hana puraklabanina hojik mi na hainariba jaga si kanagumba amanadi thajadaba su yawi adubu kanagumba khara nadi thengnaraga thajaba sodumak yawi aikhoi di sada hakthengna thengnaраklabanina isa se kithikirum tawraga hoji phoksu madugi mafam jaga do palapa matamda isa se hojik su khanjiluba matamda dum kiduna leiri wari ase matang asida losinjari wari ase nungai birabadi like amadi subscribe share to biramo haiduna injari phare mayam adudi ngasigidi matang asida losinjaragi mathangi wari da muhana thengnarasi ima laibak na yai phare